Manipur Technical University ki numithum ni chupna chathagadaba Fenomenan 22 haina mingthonba cultural amasung techno festival ngasidagi Imphal West ki Deputy Commissioner Thokchom Kiran Kumar na Takil da Leiba Government Polytechnic Hall da hodokre Mahiroi Singh gi Haithoi Singh thoiba uthoknaba platform ama oiriba thoram asi Unleash Your Potential haiba team da pangthokpani thoram asiga mari leina na Mtu gi Assistant Registrar Bizu Kaisam na Impact News da phongdorakpada Mahiroi Singh da leiriba culture amasung technology ga mari leina ba potential sing uthoknaba platform ama pinaba hairiba thoram asi Mtu gi oina marirak suba oina pangthokpani thoram asi da Mahiroi Singh na tongan ba cultural event kaya pangthokpada natana makhoi gi wakhalon da leiba science and technology ga mari leina ba prototype project sing showcase ta honduna makhoi masen gi marakta competition ta holaga makok mathang taba sing khangatuna manamathum pigani haire thoram adu da Mtu gi Mahiroi Singh na tongan ba cultural event kaya utkhi loina na thoram adu ga mari leina na pangthokpa Mahiroi Singh gi oiba science amasung technology ga mari leina na prototype project sing exhibition dasu Deputy Commissioner Thokchom Kiran Kumar na yengsinduna Mahiroi Singh ga interaction tawki Angang jingna koigi develop tawjariba project ko masida yama showcase tawjabane habadi moina semjaba prototype haitare apik poina sem hayeng si aseng ba kainoda field oina torokpa yagadra yaroida si myam koina asaigi competition tawrine competition Manipur Technical University satra ju yawre aduga koigi atopa institute ki engineering tamba satra jing ko adagi MBA ju yawri ko moi myam se laga koina competition tawrani moigi sida marak sida koina project sida asaigi first second third ko kwaidagi phajab khallaga masida koina mana piba sumai tawra koigi satra jing puning thogat ko sima ayamba koigi team di sida technical weba team je tawe aduga cultural event ju yaw